पाउचेरी पुम उइबंबर उइब पाउ खरा अपडेट तौजरी सानालेबा की मपाउदा लानगद्रने नेशनल इमरजेंसी दगी हेना साथेरे हाइनरगले इबिरप नायप्रम कृष्ण मोहन कुमजा लिसिंग अमक चांपा यंगैगा मथोइदा डॉक्टर श्यामा प्रसाद मुखर्जीना राष्ट्रीय स्वयंसेवक संघ RSS के पौताक मतुंगिना लिंकतकिबा भारतीय जनसंघ BJS की हाइरुन कुमजा लिसिंग अमक चांपन मरफुदा साफोंगलखिबा भारतीय जनता पार्टी BJP न लुसिंगबा डबल इंजिन लैंगा कसे सेंटर की होइना सही निफान माफुंग फागरे मापन सुबह सही संगसिली अदुगा स्टेट की होइना सही मंगा माफुंग फागरे तरुक सुबह सही द खोंग थांगजिनबा हौरगली डबल इंजिन लैंगा कसी रिमोट कंट्रोल तौरिबनी हाइजरबा सुलुसिंगलिबा नरेंद्र मोदी न सही निफान असिदा महाकी पुंगनिंगी वा मियामदा फोंदोखिबा थासिगी थारगा मरफुरक सुरे हाय पुमनौ नौबा अनुबा इंडिया हाइबदु कदाई फोबदा खोंग थांगजिनबा ngamlabage नत्रगना खोंग थांगजिनबा हौरबा जातला नत्रगना हौद्रिबा जातला हाइबसिमदि अदुमक वांग ओइ दुना लैरे पाउखमदि फंगद्रि अदो फंगले आइना लौनबा कांगबुसु यावरमगने सानालाइबक पाउसेना सु कुमजा लिसिंग अनि तारागा तरेतगी हौना ngasi फावबदा मियामगी पुंगनिंगी मपाउ सेनखिबा ngasi गिसि तारागा सनि तारागा मथोइ सौग्रे तारमगदा तारम लोइद्रा खंगदे अदुबो यामना तागनबा लैंगाकनिना सोइदनदि तारमगदबा माले मियामगी वकत मियामगी खोलाउ मियामगी पुंगनिंगी वा ताबदगी राजीव गांधी खेल रत्न फावबा मेजर ध्यानचंद खेल रत्न आइना ओंथोखिबा मियामना ताखिबा दुने हाउजिगी नौनौना लाक्लिबा वफमदि कुमजा लिसिंग अमगा चांपन हुंपुद्रा मंगादा लाउथोखिबा नेशनल इमरजेंसी की चाइथेंग साफु अदु ngasi मिरोलना काउफम थोकते आइना प्राइम मिनिस्टर की पुंगनिंगी वादा फोंदोखिबा दुने माजी चुमदबा नते अदु हाउजिक हिंगदुना लैरिबा अहल ओइसिलक्लबा JP सेना आरगसु खंगनबा इमरजेंसी विक्टिम सिंह सार्वोदिया लुचिंगबा अमदे सेबक सिंह जाति की मपानी हाइरिबा महात्मा गांधी की वखलोंदा लुबजबा कयाना हाउसिंग नेशनल इमरजेंसी द घेना साथीरे हाइदरगले मसिबु लानगद्रने इंडिया निंग तमलब सही कुनगा तरित की मतों कुमजा लिसिंग अमगा सांपन हुपुद्रा मगा जुन कुनगा मंगा की अहिंग दौयाइदगी मतम मदुगी प्राइम मिनिस्टर इंदिरा गांधी नेशनल इमरजेंसी लाउथोखिबनी सही कुनिगी जुन कुनगा मंगा पो लेबाकसिगी वइना अमंबद नबित हाइना निंगसिंगनारे करीदगी नेशनल इमरजेंसी लाउथोक्तुना मतम अदुगी पॉलिटिकल लीडर सिंह फाजिन पुछिनकेबनो हाइबा तारगति मियामगी लुसिंगबा लोकनायक जयप्रकाश नारायण JP हारगा खंगनबा ना कुमजा लिसिंग अमगा सांपन हुपुद्रा मरिगे जुन मंगादा बिहार की कैपिटल पटना की गांधी मैदान पांगथोप मियामगी मिफम अमदा टोटल रेवोल्यूशन की तंगाई फदब क्या लाउथोकी मधु इंडिया निंग तमलब सही कुंतरे की मतुंगदने टोटल रेवोल्यूशन की मपुंग ओइबा खलाउ दी हंगर साबद फंगदबा राइजिंग प्राइस ममल हेंगतपा अमसुंग करप्शन संजा तुमजा की मुक्ता इकोई की मिकअप थोलसी हाइबसिने JP की खोलाउ खोंजंग अदुदा पॉलिटिकल पार्टी एमना सावत की माइरोइ लुप क्या याउसन की लेंगा की मफम सिन बथुंग तंगदु लेतादब फिबम अमदा डेमोक्रेटिक ओइबा खोंजंग क्या चथरकपदगी तंगाई फदना नेशनल इमरजेंसी लाउथोखिबने लुसिंगबा क्या फाजिन बनी मदुदा अवाना क्या मेउनगे हौजिक फावबा मखोइबो मियामना इकाई खुमनारी बिहार गवर्नमेंट दी JP सेना इमरजेंसी विक्टिम सिंह था की पेंशन ngasi फावबा फिरे अदुंगसी इंडिया निंग तंबा फंगलब सही हुंपुद्रा मा सुरकपदा डबल इंजिन लेंगा कसिना आजादी का अमृत महोत्सव हाइना पांगथोलिंग हेसिदा नेशनल इमरजेंसी की आवाज आइथेंग अदु काउथोप चुमदे हाइना फोंगथोंगनरे अमरोमदा JP की टोटल रेवोल्यूशन अदु सही निफुगा तरी की मतुंग असिदासो सथबगी तंगाई फदब लैरे आइना JP सेना सार्वोदिया लोचिंगबा महात्मा गांधी की वखलोन थाजबसिंगा केधी की रुमना फोंगदोरकलिबा असिजु लाइना लाइन लोबु चुमलोय हजि लेबाक असिदा नमदुना अहोंबा क्या पुरकनब होनरी मियामगी खोलाउ मियामगी वाकत ताद्रे लाइरब मियामद चेंग केजी मरी मंगा लुपा लिसिंग मंगा तरा फिरगा छंजाउ पाइबा कॉर्पोरेट मपुसिंगदना सिंगबोक वांगना बरन मतुम पैसिनदबगी खुदोंग साबा पीदुना ख्वाइदगी वांगबा थाकता संजा तुमजागी महुम सारिबा पोजैगी ममल का हेना वांखलिबा पुनमगसी खंगदरबा ngaktane aduna मियामगी अपुनबा रिवोल्यूशन अम दरकार ओइरे हाइना कांगथोंग नरिकलिबनी हाइना लवे सामना हरबदा ngasi सही निफुगा तरी की ममंगदा सथगिबा JP की टोटल रिवोल्यूशन अदुगुंबा अमा चथदुना मियामगी मरिंग तंबा ngaknadaba होनामिनबा मथौ तारे हाइबने लुगरिबदी JP दी लेखिद्रे माकुंबा कथोप लुसिंगबा अमा ngasi सु दरकार ओइरे अदुबा लुसिंगबा अदु ngasi फावबदी मामी फावबु उद्रि हाइबा याय इंडियन मणिपुर पार्लियामेंटरी कॉन्स्टिट्यूएंसी की भ्यूट डॉक्टर RK रंजन यूनियन मिनिस्टर ऑफ स्टेट ओइद्रिंगे कुमजा लिसिंग अरि कुंदा इम्फाल दा पांगथोकिबा जयप्रकाश नारायण की सामगा तरागनि फानसोबा मपौ कुमन थौरम अमदा जयप्रकाश नारायण बोलेबा कसदा ओनबा म पुरकनब होनरमखिबा पॉलिटिकल एक्टिविस्ट अमनि हाइना सिंथागे
JP की ओन bahai basida conciliation political revolution, social revolution, economic revolution, cultural revolution, ideology, intellectual revolution, educational revolution amasung spiritual revolution ni haina so Dr. R. K. Ranjan na pankhiba ka loina JP na kumja lising amaga chapan hongpudra mari hongpudra manga da sangsin kiba total revolution adu loiba naidaba matamna honglakbagi matungina anok anok ba ihawromda hongdopagi tangai fadabasu lai haike Wakalo lasi magna lengak po kihan kiba nikhan kiba JP ki total revolution adumbak haujiki matam asida su dargar oiri ana phongdok na rakiba ni hane lawe phongna haidok pa kang thokpa ngamna dana lon atupna phongdok na ragliba asiki maram su leram gani asigumbo aki tujung basi laitana ba lol gi lightning gi phije saksa gi poden chain gi yauna nampu da farm lo hom chanana ba hona rakiba honaram kiba mioi kangrup em bagi apam bagi meyokta Citizenship exam do kiba lair bamiam dagi makal maka kya ki tax anga fafang na kongalaga sanjau paiba billionaire housing dana sangbai da hajin ba aduga lair bamiam dana laitang da piba asin hajing ba kya gi mayokta kena ba thamdana amato in revolution ama jathaba chumle haiba sin haibane masibu chumde hairadrane thau sakthong gas jauna petroleum gi fothok nomagi chana thakna ba polam sing jauna pot kudema ke mamal control tawna ba fana kan laura basu khongjang kya chathara basu tavidre Hausik Agnifat scheme andok na ba miyam ge kholau marakta scheme maji thabak to onthok na ba param kang ba hokre miyam ge kholau ta de miyam ge pukning ge wata de miyam ge ihau khang de lawai lawzo tawning ge tawzo akwai ti tawfum thokpa adu adum tawni habesta sab juna leble famlo om handok kiwa adu balawmi sina tumpham chafang kang dana tha kaya kongjang chadharaba myu cha kya sikraba gari na takai ton har khraba matungda yararoi khan handok kibane Agnifat scheme gisu farm logi ihau adugumba malak na basilla bazala haibadi khangde tawge musung double engine lengang na area khara da nampu da tawruk lipaside thingau bu sungkhani na trabadi India gi unity in diversity of national integration amasung harmony gi culture si macheta kibiyai aduna kari sabu pira kadagi haibadu akhang haisine thitokpu chungane misam yam da inthok pana dikanaroi hainarak da basu nate kumjali singa maga sapan humpudra manga ge chun kun ka manga ge ahing dong yai dagina Kumjali singa maga sapan umpudara taregi Januari taragani pan bawa sahiya makhara hiana charwakna tha taragani pan lo national emergency laikiba matamda misam yamda thoina awa sai theng laikide luchingba kaya fajin punchinba lengang pamda pathapak amata tohondaba asina sangba khara tani handa longna basu yauri adu housing national emergency ga manaraba matam asidana luchingba kaya maning tamanba operation gi machin manchana bhawana ba lenga ki luchingba senjau paibasina bhamon okhalaga laira pasing bichim yamdana Tax gi mamal hengat pagi polong thon ka tunana koinan awa sai theng piba thagalaga tiki pisa bagi mongni anasu phongthong naragle aduna ni national emergency dagi hena sathire laukthok taba emergency na hena kudong thiba mayung thalle aduna de JP ki total revolution gumba ama darkar oire hainarakli bane adubo hawdong da kanana sarif thangani abu hangdu tahtuna tokpasu jai kanana haiba ngamgani Joy Prakash Narayan ki total revolution adubo mayun jami haina Dr. R. K. Ranjan na phongdo khiba adumak chumdun ta lairaga dabane ausisu adumak darkar oi habesisu kakpa yaroi ngasi gi double engine lengak asina revolution asimuk chathari haina rakpasu yaw dabanate political social economic cultural ideological intellectual educational spiritual da ahongba pumnong no balepa kam hoina oina da honare maslam yang thamlaga hunger rising price corruption habes nakal din thok tuna thamnabagum nasu unadaba nate amabu warabasu miyam gi pungning gi wa miyam gi kholau na thairaga punabak masin mansin gani launing khai laujau tawning ba tawgani aba democracy gi ona taina pathawang kya ngak doktuna dictatorship lengak laitana badi hona si ngasi degi na sahi ni fuga tarikh ki mamang da sathaki ba total revolution adugumba ma dargar oire hana daglibasi nainaminasi miyam gi apam bani aning bani haninge maka tarakwa atupa editorial gi kalam amadana Laufum dagi ingkol onthokwa state asigi lairaba miyam de hingnadabagi lambi leiroi dore Manipurda leiriba miyoi chamagi manungda marfudra romdi aikoi gi leiriba law ingkol sing asigi khenaba karino haiba munna khangde madu khangnana basu honade amasung Manipur lengana sumiyam khangnana daba kari amata thabak lawkhatte Tungi poram uba ngamba miyoi khara dilabuk mayai werabasu ingkol oina onthogi ingkol dalaw uba yadi haiba leitabani na loising loyada leiba lawfum kaya romso ngalingai matamdagi ingkol onthoktuna thamnagre Labok mayai daba kamdong na ingkol helibano habadu di ngasi fawpa laygak na kari amata yangsinde tungda kari warakpa yabagi haba khangau daba miyoi kaya hadi lam habasi makoy gi allaman singgi maming da laybani na makoy gi adum oigani amasung makoy na sinna ningba mongda sinna pada kana amata na yeloi hana lawe
Maram aduna makhoi kumba chamjarba miwi kyadi ingkhol lawfam natragana residential area habna jingba amhawa khangde maduna maram warga yamna ngalingai matamdagi hauna lafong kya amda jum kai sana kre yum kai saram bajumbu adusu sikhiduna masa masu fawa al wasilak payawre madamadu da lenga lafong kanna bagi wafam lairagasu lawmisna natragana state asigi misam yamna tawgada ba masine tawgada ba masini tawroida ba masini habna singba singa du khangana da bhona kide revenue department ke officer karana bu yaragati nga zara ama tillaga labuk tagi ingkhol on bhai basi aru boiramde loan su madu yadi haiba mate leiramde department ke officer karana bu yaragadi nga zara ama tillaga labuk tagi ingkhol on ba hai basi aru boiramde loan su madu yadi haiba mate leiramde aduba luribadi haujikhak da kumjali singa maga chapan humfogi September 12 da semkhiba Manipur Land Revenue and Land Reforms Act amasung Manipur Conservation of Fatty Land and Wetland Act 2014 animak aduna animak tuna puthok tun lengat lafung kanana ba masung Manipur ki lamsing mong sumna thamna bani haiduna thabak kya bram pai khalakle hairibasing asi thabak to onthok na bagi dambak Revenue Department ki office sinanga sigi sai kuntra ni fogi mamang da sadun laikraba yumsing thak thok na ba notice piri bani haiduna mafu lai te khangdana che thelamba mayam ma yaure ina kara khunba sel matik chana pai ba kangpu gi hoina de thawang asi makoi de bi pai ningai leiram loi adu balair ba miam de makoi kadai da lairu godori bano khanba da hing tomna dre lawfung kanna ba masung MLR NLR Act 1960 ki makhada lengang da faikal ilba thabak thorom singa si jamna maram chapa masung apa thausil amani haibasidi miam loi namak janingani tawbadadi asigama thabak asi matam chana pangthok pidana lakhiba maram na state asigi miwi lakya ama awa nang lagani asigi maru iba maram di kumjal isingani taraga mari ki mamang da sakhiba jumjeng lawfam dagi ingkhol onthok na buhona bada fine oina square meter amada lupa chani yankhai logani hairakpasine sel thokpa mafam sengkotuna tha amada asaman natragana karigumba thabak amadagi sel jamna lakpa oiba taragade miyo yamana hariba sanpam sing asi thidopada ka hena wadaba yai mahoi gumbadadi asigumba lenga ki fine asina awawa nangloi amasung lenga ta asoba senpam ama revenue oina ka bangam lagani adobo laitaba lairaba masin marau yam jamna fopa ki tangai fadana lofam singda mangjona ayaba lodana mai makai sajiluba mayam amade hariba fine ki senpam asi thiba ngambagi bambai lairaroi masih kisah matak tahu ojik maisa jam dan lang dari bawah tuh kasi karena aku mau bisa biam kayak amati kali sukang nade makoi kimbang makai mayam lofum dasar jeli lagang na fine tira keng call ontok aku harga so makoi kia amati kang loi dori masih nak napa matam ama pira ka ingkol ontok hau nada bagi kudong sawa pira ka so makoi ki madugi kana ba fangau raroi makoi di madugi kana ba fangau raroi maramaduna lengan na pai kali betapa kasi apa fangak tani harga so biam na Tiang nagadori ba kudong chada ba singa siti yamna kumna yang sinaw bagi tangai fata balai. Loni yek ni hekta sat nagadavani inda ba sing tabag lawkat kani aybarom dalibak ngak pa chumloy. Madugi mahut talay ba miyam amasung jay marap safa ba dagi hawra ka inakun ba amasung. Inakun ba imong gimiyam ge wakat sing kari-kari laka dagi hayba yang sinaw ba chungani. Madang asila panjanik ba wafam de labuk dagi ingkol on ba ingkol dagi lafam da onthok ba nadragana. Infrastruktur mayam sajiluraga madubo mangantana ba kari tabak lawkat pa yabagi haybasi amuktang ga kantan nenge. Sahi kaya ki mamang dagi hakuna lofom da jum sajen kraba laira ba miyam da sungsoi dana u sungsoi dana pau yahul ka lenga ki thaurang asi khangan gada bani amasung makoi je jam da kom da kudong sab function bagi thaurang lokha daninge kari gumba kak naba matam khara pi bada makoi lakhi draga su matung tarak pa phau bada makoi ki tamak thaurang amadi yenglaga thambi wai janenge adop editorial ki kalam ambada so bezier lesing ambaka sapan humpoga matoi yellow mi khando pagi bandam Manipur ki miyam na state asidagi yellow meat na taba mitop sing makoy ki lakpam baram damda halan ki kadabani abigi khongjan changsi lakli base ngasi ngarang tagi wafam na te koire ngasi dagi na sahi nifu hian bagi mamang daleram badagi aujingna All Manipur Students Union am sukhak tamak haibasima madamadagi All Manipur Students Coordinating Committee AMSCO ka khusamna akan ba khongjangi iyaw sing changsi lakrabane Go back foreigner aiba kholau ko loina na base year 1951 haiba ke demand sing tawdun la khrabani kaya mukan hau ki ihaw no hairu ga di khongjang du da saruk jaba mai roi sing ki marak ta ki phawwa si bana ba ki tawdok sing thoke ba dage hauji ba ba em suna sahi kuding ki April 10 ga tarit pambi kap thok ban bit haidun ning sing tharom sing bang tawdun la le bane madam matu da mai roi sing na tan ke ba demand adu Manipur ki hau ki ba kumja lising ma cham pa yang khai ga mathoida Yumpam warga sahi asina mito musang gelo mising bu ising ka sanggong ka na kai seng na tongan khai dok na tongan tahan bagong kanto ko hai bane
Bezier lising ambaga sampai yang kai gama thoi ki wafam si mahiroi sin haudorok patagi ngasi phawbada lerakliba lupsing amasung biam nasu masiki meyokta makhal ambatagi wait karal salaktana punamaki lining oiduna lagle housing manipur ki yellow missing kanana bagi dambak akan bakhongchang chingsang chilagliba joint committee on inner land permit system JCRPS phawbuna su kumja lising ambaga chamba jang kai ga dafu lising ambaga sampai yang kai gama thoi bo Bezier ohena bagi wafam se lining oiduna lagle bane Manipur ki yellow missing punamaki suwaiba wafam ne Adubo hope hope da haigatra natragada hira genjin da haigatra anoba lengha ke jon kun gani thoi lisingani kuni thoi da pham ki ba mi phamna Manipur ki native miyam chingina khai sangan bag loina na chandara klibe inner line permit system ILPS bo hena masak thogana na bani haiduna kumja lisinga ba kasa panhum phoga ma thoi bo Bezier ohna na ba warep laukre lengha gi make de gi thanglak ba khongthang asi aba ba khongthang ne Sahi kaya ki mawang tagi Manipur ki miyam na mangjarak ki ba maglan mangpaw na lapane adubo matam kuina tagi mangjarak laba maglan mangpaw na rapada Bezier kumjali singa maga chapan yang khe gabathoi ohelak bage mahutta kumjali singa maga chapan hompo gabathoi ohelak lipasidi lamboi bada samjet pi bugum thora kadra masina tumduna leiru ba miyam gi bai gi sing hona na bokha hen bugum thogal kadra haibagi wane tawbagi di leiba kasi ki constitution na tragana ek Rule amatana Manipur ki yero mising ki aseng masak khangdon ana bagi yumpham sahi Bezier asi asukta oigadabani masina trabadi yade ko habagi natragana athing bapi badi laite Manipur ki miyam gi lenga ka gi marakta yena daba yadaba amapurak laga tha yaba thabak ne Manipur na lepa kasi ki phiba nungda tintringai Manipur Constituency Act 1947 ki bakha da yana na pangtho ki pamikal ke electoral rule adu da jumpham oirabasu yai Kumja lising amaga zapan yang kai gamathoi dagi sahi tara chonglaka kumja lising amaga zapan humpu gamathoi phawwa yauna nan thalak tabasu yai isam sambada miyam galenga kanabu yarabadi yada yai masida masoi fowna yana bagi pankai ama oirasi haraga loire tawada banakal anina jana ka durba yumpham sahi adu hen bagi oina bagi matik sa amusung asumba baram singdi sagon han batangai fade masi jawduna hotrong hona Bezier amada oirasi hadun hekta lepsin badi sumloi Sahi adu gamari lain ba just navigation amatangai fadan lai gadabani maramaduna mayam dugi nabakta emso amsto gi dagi hawrak laga hawjuk phawagi mirol na kumja lising abaga cha panja khai ma thoibo Bezier ohen gadabani aiduna chu paibugum na pairak libani masida miyam na makoi gi stakeholder sing na harau harau janing daba yaurpana yaujang harum dagi no laubo oina thokadra aibagi wani waru nungju thorak andana bu honau asa kumeida ikang langchin bugum thogan gano Makatarakwa atopa bauda city ama loksilaba matungda Russia ki biang atopa city amada thamgre Sayul kaya chungna lan chukna raba matungda Russian lanmina Severodonetsk city mafung phana loksin gre ana city adugi mayor na phangdoragle Russian President Vladimir Putin na phangdokibada Moscow na tha khara gi mangda Belarus jawna paigada nuclear sakti chenba missile sing phaba ngamgani anas phangdokle Industrial hub amu oriba Severodonetsk loksin bhabasi Moscow gi wenadi lalung gi wena mayam yamna mak mai fakwa mane Moscow na lebak adu gi nompok tong basarok sing mafung phana kudum chanana bahonari Sayuka lanfum kya thiengna tuna laklabasu Ukrainian latmina phongdoki badi makhoi gi lanmi sing masing hantarakpana mafam adudagi handolaga to basidi license sengs ngak thukna ba honavana chungani hari city adu Russians na mafung phadong kudum chankre anambiar Alexander Streep na phongdoki Bungkhara gi mamangda Moscow gi misang oiba tokhai taning basing na phongdoki badi Russian lanmi amasung makhoi gi mafang sina license seng tamna pang changchen gre madu makhoi na handal option ki ba city adu ki turer wang mada laibane Aujo mafam madu da kanna lan thengnari haiki Saint Petersburg da Putin na phongdoki badi Russia na Iskander M missile sing Belarus da tha khara gi mangda kapsen gani madu nuclear warhead puba ngamba ngaktani Manu wafam masih phongdoki basi Belarus na nuclear khulai puba ngamba lan ge plane sing off tawraba matung dane February kun gamari da Ukraine da lanmi ki operation am haukibaga Putin na thengkhang kerak nuclear khulai ki wafam pantu da lakhe madu nong sub leibak sin Ukraine ge mating bangdana ba warning amoida chathaba oigani haina panare Arwibada content sing asigi mar uiba pau khara siba pau damjariba Manipur local YouTube channel asidagi yangbiriba punamak pathaga jari channel asina tumda kanarabadi subscribe to be subscribe to be like and share to su kawi gunuk namak po amakana thagajari